Ahan mamaktuda channel asigi maikidagi mayam taramna okchapaga loinana ikoknuna khurumjari. Ngasisu mahausa-gumna mayamgidamukta yamna nungairaba wari ama puduna lakjari. Wari asibu ibirakpana JUJU. Wari asike bamingna Naitom Taraba THAWAI. Chaw sanglaba masama ufaba nupa ado. Magi mangda leiriba angang nupa macha adugi manaktamna tapli asum changsali. Angang nupa macha ajuso trisat amalili. Atin ba kongraw amasali. Masam ajusungang taktona kazik deli. Aduga magi mabit aniduso machu manadi nakan amana higok machu oy aduga nakan amaduna godal machu oy. Machu ajuso I thangdana ngawrap ngawi. Yengmudaso masak yamnang mataw fazana oy. Nupa masa adugi maming Alex kawi. Chawraba fazaraba yamzaw asida leibanima. Adubu laibak thibana nupa masa adugi mama mapa amadi yumduda thabak tawduna leiramba miyoi pumba hauzi magi mangda lepliba masama uffaraba tamthiraba nupa aduna loina hatok pikri. Alex ke mama mapa animak paisa paiba lanthum yamna leiba misak amani. Maram asigni ayambani nupa aduna Alex ke imong manong miyoi pumba hatpa pamliba aduso. Nupa aduna magi manakta sumsum changsinba aduda Alex tapna tunglomda khongfam khazik halli. Mamay pumba pita na punglublubli. Kibagi masaduso thaktaknikli. Nupa aduda pakat na suyengli. Alex na kapna duna hayrami. Ay buhat bigano. Ay buhat bigano. Ay si babamdi. Ay hingningi. Ay buhat bigano ba? Nupa ado nokfet tawi. Aduga magi matungdagi thang suri ama saduri. Aduga Alex ke mabit namada thang sori aduna sapu kana thintatli. Alex na khang na kaptuna lawi. Adubo Alex na aduk chakna china khang na kapliba ado nupa aduna thoina tadi. Madugi mahut thang aduna hena sapu kana dum thintatli. Aduga goro goro okhairami. Thang na bamikop ta Alex ke mabit namado laimaida pop law na tarik lami. Ikheng tana puglumlubli mafam ado. Alex ke haksang dagi mabit nama kothok laba aduda nupa ado penjabagi minok amanok lami nupa aduna hairami. Siro ni hauziktina sihor ko asi haiduna thang sori ado Alex ke mamitagi satoi kup aduda Alex so asiba haksang oina leimaida tuthaki. Ta aduna leiri Alex ke asiba haksang aduna chawraba fajaraba yumjaw adugi manungda. Yai khomba tunglomdagi honjal amana kaurakpani. Yai kombaso matung onduni yengli. Magi marup Martin ado magi manak tamna changsilak lami makut haiduna. Yai komba na sukomi. He Martin. Yai komba Martin amadi Tony. Makoy uhumsi yamna luna tinaba marup singni. Adubo handak nung nini asida makoy na Tony ke pau taba fangkidi. Tony ke damak makoy ani yamna suwarami. Martin do yai komba ke manak ta changsilak lami. Maithong dusu maksana uri. Martina hairak lami. Yai komba ngasisu amo miyoy ama mangki bagi misung report leiri. Madugi yumjaw dudane karigamba thawdok khara soidana thoklongani haiba ai khangli. Karino aikoina tawrisiba. Makoina leiriba lamdam adugi sidaida leiba umang adugi manungda yumjaw amakhakli. Hairiba yumjaw adugi maramda mayamna karino wa panghaida hainai. Ahal singna haini madudi umang aduda thainani umang oiramdi chawraba inkhol ama oirami haina adubu inkhol aduda leiriba yumjaw adugi miyai pumba loina sikheba adugi matungdagi inkhol ado u achoba mayam ama hausilaktuna umang ama oikibani hai atai na so haini madudi kanaguma miyoi amana umang aduda hek chatkiba thoklabadi miyoi ado amuk hana tholakte haina yai khombana ma masamak khangba miyoi kharasu umang aduda sangluni haina chitki adubu makhoi amatadi halakhiri. Tony Phillips amadi sayon ba makhoi ohumsu umang aduda sangkhibani hauzik phawba makli mawa mapaw amata taba phangkhidri. Ayam pumna magna hainai amadi singnei madudi umang adugi manungda leiriba yumjaw ado tamnei butho e haina adubu yai khombadi mayamgi wa ado nongmuta su thajarudi hauzik su thajadri. Video game sanaba yamna pambani yai khomba
Butki horror game kaya amasu sanayma. Adubu, madu mayam ado, asengba amata nate haibasu khangi. Martin gi pakhat chawba matau aduda yaikhomba hairak-lami. Martin, nang amta pakhat kinuse. Moi umag aduda sangkhiba miyoi singdo. Kadaidana mafam chaba jaga amada game tawraga leiramgani. Madu natragana ꯑꯩꯈꯣꯏꯗꯅꯦ ꯍꯥꯏꯗꯣꯛꯇꯕꯤ ꯌꯨꯝꯗꯨꯗ ꯇꯨꯃꯤꯟꯅ ꯆꯪꯂꯝꯕꯁꯨ ꯀꯅꯥꯅ ꯈꯪꯕ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯄꯨꯠꯅꯣ ꯀꯗꯥꯏꯗꯒꯤ ꯇꯝꯅꯕꯅꯣꯕ ꯑꯗꯨꯝꯅ ꯂꯥꯏꯅ ꯍꯥꯏꯒꯅꯨ ꯃꯤꯑꯣꯏꯁꯤꯡꯗꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯃꯣꯏꯒꯤꯅꯦ ꯏꯃꯨꯡ ꯃꯅꯨꯡꯅ ꯐꯥꯎ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯈꯣꯡ ꯈꯪꯗ꯭ꯔꯤꯕꯅꯤ ꯍꯧꯖꯤꯛ ꯍꯟꯗꯛꯇ ꯌꯥꯏꯈꯣꯝꯕꯗꯨ ꯇꯨꯃꯤꯟꯅ ꯂꯩ ꯃꯥꯔꯇꯤꯟꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯗ ꯃꯥ ꯍꯧꯖꯤꯛ ꯌꯥꯅꯤꯡꯕ ꯄꯣꯛꯂꯤ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯔꯛꯄꯅꯤ ꯃꯥꯡꯈ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯁ꯭ꯀꯨꯜ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗꯤ ꯑꯅꯛꯄ ꯁꯔꯥꯎꯟꯗꯤꯡꯗꯁꯨ ꯑꯃꯗ ꯊꯤꯕ ꯐꯪꯈꯤꯗꯦ ꯁꯦꯀꯦꯟ ꯈꯔ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡ ꯌꯥꯏꯈꯣꯝꯕꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯕꯒꯨꯝꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯝꯃꯤ ꯑꯁ ꯃꯣꯏꯗꯣ ꯂꯝꯕꯤ ꯂꯝꯍꯥꯡꯅꯕꯒꯤ ꯍꯜꯂꯛꯄ ꯐꯔꯛ ꯇꯥꯕ ꯑꯣꯏꯔꯝꯒꯅꯤꯗ ꯃꯥꯔꯇꯤꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯂꯝꯕꯤ ꯂꯝꯍꯥꯡꯅꯕ ꯑꯗꯨꯅꯤ ꯐꯔꯛ ꯇꯥꯔꯤꯁꯦ ꯎꯃꯪꯗꯨꯗ ꯑꯗꯨꯝ ꯂꯝꯕꯤ ꯉꯥꯎꯗꯨꯅꯅꯦ ꯂꯩꯔꯗꯤ ꯃꯈꯣꯏ ꯀꯃꯥꯏꯅ ꯊꯤꯕ ꯐꯪꯗꯣꯏꯅꯣ ꯌꯥꯏꯈꯣꯝꯕꯅ ꯑꯃꯨꯛ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯗꯣ ꯕꯨꯠꯅ ꯂꯥꯏ ꯐꯠꯇꯕꯅ ꯃꯈꯣꯏ ꯐꯥꯕ ꯀꯥꯏꯗꯨꯗꯤꯅꯦ ꯑꯣꯏꯔꯣꯏꯗ ꯄꯣꯠꯅꯤ ꯃꯥꯔꯇꯤꯟꯅ ꯃꯈꯥ ꯇꯥꯏ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯈꯣꯡ ꯈꯪꯒꯦ ꯍꯥꯏꯔꯕꯗꯤꯅꯦ ꯎꯃꯪꯗꯨꯗ ꯆꯪꯗꯨꯅꯅꯦ ꯊꯤꯔꯨꯕ ꯅꯠꯇꯅꯅꯦ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯌꯥꯏꯈꯣꯝꯕꯁꯦ ꯍꯣꯔꯣꯜ ꯑꯃꯗꯤ ꯕꯨꯠꯀꯤ ꯃꯔꯤ ꯂꯩꯅꯕ ꯊꯕꯛꯇ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯦꯗ ꯑꯣꯏꯖꯕ ꯅꯨꯄꯥꯅꯤ ꯕꯨꯠꯇꯤ ꯊꯥꯖꯗꯦ ꯃꯥ ꯑꯗꯨꯕꯨ ꯕꯨꯠ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯕꯗꯤ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛ ꯌꯥꯏꯈꯣꯝꯕꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯎꯃꯪꯗꯨꯗ ꯆꯪꯂꯒ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯁꯤꯔꯣ ꯀꯃꯥꯏ ꯇꯧꯒꯦꯅ ꯀꯅꯥꯅ ꯈꯪꯕ ꯃꯥꯡꯈ꯭ꯔꯤꯕ ꯃꯤꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏꯒ ꯑꯃꯨꯛ ꯊꯦꯡꯅꯔꯛꯄ ꯃꯥꯔꯇꯤꯟꯗꯤ ꯌꯥꯖꯗꯕꯅꯤ ꯌꯥꯏꯈꯣꯝꯕꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯣ ꯑꯗꯨꯕꯨ ꯌꯥꯏꯈꯣꯝꯕꯅ ꯒꯤꯔꯤ ꯇꯛꯂꯛꯄ ꯑꯗꯨꯗ ꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯌꯥꯅꯤꯡꯗ ꯌꯥꯔꯛꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯌꯥꯏꯈꯣꯝꯕꯁꯨ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯤ ꯎꯃꯪ ꯑꯗꯨꯗ ꯆꯠꯂꯗꯣꯏꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯍꯣꯔꯦꯟ ꯃꯌꯨꯝ ꯌꯧꯔꯒ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯀꯔꯤ ꯍꯥꯏꯔꯝꯂꯒ ꯆꯠꯁꯤꯒꯦ ꯍꯥꯏꯅ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯛꯏ ꯃꯥ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯛꯂꯦ ꯃꯥ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯌꯥꯏꯈꯣꯝꯕꯅ ꯃꯕꯣꯛꯄꯨ ꯀꯧꯏ ꯕꯨꯕꯣꯛ ꯑꯩ ꯌꯨꯝ ꯍꯜꯂꯛꯑꯦ ꯃꯕꯣꯛꯁꯨ ꯃꯥꯒꯤ ꯔꯨꯝꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯍꯩꯃꯥ ꯏꯁꯨ ꯂꯥꯛꯏꯗꯅ ꯁ꯭ꯀꯨꯜꯗꯤ ꯀꯃꯥꯏ ꯇꯧꯏ ꯌꯥꯏꯈꯣꯝꯕꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯌꯦ ꯕꯨꯕꯣꯛ ꯃꯕꯣꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯂꯥꯛꯑꯣ ꯑꯩꯅꯅꯦ ꯅꯪꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯕꯅꯤ ꯑꯁꯝꯅ ꯍꯥꯏꯗꯨꯅ ꯃꯁꯨ ꯃꯕꯦꯟꯗꯨ ꯀꯤꯆꯟꯗ ꯆꯪꯂꯛꯇꯨꯅ ꯆꯔꯥ ꯋꯥꯟꯃꯤꯟꯅꯔꯝꯃꯤ ꯆꯔꯥ ꯋꯥꯟꯕ ꯃꯌꯥꯏ ꯆꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯌꯥꯏꯈꯣꯝꯕꯅ ꯃꯕꯣꯛꯇ ꯑꯁꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯕꯨꯕꯣꯛ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯇꯣꯅꯤꯗꯣ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯅꯨꯃꯤꯠ 8 ꯁꯨꯖꯜꯂꯛꯂꯦ ꯑꯩꯈꯣꯏꯗ ꯃꯥꯅ ꯍꯥꯏꯔꯝꯕꯗꯗꯤ ꯃꯥꯁꯦ ꯎꯃꯪꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯌꯨꯝꯖꯥꯎꯗꯨꯗ ꯆꯠꯀꯅꯤ ꯍꯥꯏꯔꯝꯃꯤ ꯇꯣꯅꯤꯗ ꯅꯠꯇꯅꯅꯦ ꯑꯇꯩ ꯃꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯡꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤꯕꯗꯒꯤ ꯑꯗꯨꯃꯨꯛ ꯃꯐꯝ ꯃꯔꯥꯡ ꯈꯪꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯊꯤꯕ ꯑꯣꯏꯅ ꯑꯩꯒ ꯃꯥꯔꯇꯤꯟꯒꯁꯨ ꯎꯃꯪ ꯑꯗꯨꯗ ꯆꯪꯗꯨꯅ ꯌꯨꯝꯖꯥꯎꯗꯨꯗ ꯑꯃꯨꯛꯇ ꯌꯦꯡꯂꯨꯒꯦ ꯃꯕꯣꯛ ꯑꯗꯨꯅ ꯁꯦꯔꯤꯌꯁ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯆꯠꯄ ꯌꯥꯔꯣꯏ ꯌꯥꯏꯈꯣꯝꯕ ꯅꯪ ꯃꯐꯝ ꯑꯗꯨꯗꯅꯦ ꯆꯠꯄ ꯌꯥꯗꯦ ꯌꯥꯏꯈꯣꯝꯕꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯕꯣꯕꯣꯛꯅ ꯀꯩꯁꯨ ꯑꯌꯥꯕ ꯄꯤꯔꯛꯂꯣꯏ ꯍꯥꯏꯁꯦ ꯑꯩ ꯉꯁꯥꯏꯅ ꯈꯪꯂꯕꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯆꯠꯇꯕ ꯌꯥꯗꯕꯅꯤ ꯕꯣꯕꯣꯛ ꯃꯕꯣꯛ ꯑꯗꯨꯅꯁꯨ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯒꯤ ꯃꯔꯨꯞꯁꯤꯡꯒꯤꯅꯦ ꯈꯣꯡꯒꯨꯜ ꯂꯤꯅꯤꯡꯕ ꯄꯣꯛꯂꯤꯕ ꯅꯪꯒꯤ ꯋꯥꯈꯜꯗꯨꯕꯨꯗꯤ ꯕꯣꯕꯣꯛꯅ ꯊꯥꯒꯠꯂꯤ ꯑꯗꯨꯕꯨ ꯅꯪ ꯀꯩꯗꯧꯅꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯆꯠꯀꯦ ꯈꯟꯒꯅꯨ ꯌꯥꯝꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝꯅꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯁꯨꯡꯌꯥ ꯌꯥꯗꯦꯀꯣ ꯏꯕꯨꯡꯉꯣ ꯃꯕꯣꯛꯀ ꯊꯣꯏꯅ ꯑꯗꯨꯃꯛꯀꯤ ꯋꯥ ꯉꯥꯡꯅꯕꯗꯨ ꯇꯜꯂꯗꯨꯅ ꯌꯥꯏꯈꯣꯝꯕꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯍꯤꯡ ꯍꯨꯔꯥꯟꯗꯨꯅ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤꯒꯦ ꯍꯥꯏꯅꯗꯤ ꯆꯞ ꯌꯨꯡꯅ ꯈꯜꯂꯤ ꯃꯥ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯌꯥꯏꯈꯣꯝꯕꯅ ꯃꯥꯔꯇꯤꯟꯗ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ ꯔꯤꯡ 3-4 ꯆꯠꯂꯕ ꯃꯇꯨꯡ ꯃꯥꯔꯇꯤꯟꯅꯁꯨ ꯀꯣꯜꯗꯣ ꯔꯤꯁꯤꯞ ꯇꯧꯔꯛꯂꯝꯃꯤ ꯃꯥꯔꯇꯤꯟꯅ ꯀꯩ ꯍꯥꯏꯒꯦ ꯍꯣꯔꯦꯟ ꯄꯨꯡ 9 ꯑꯗꯨꯋꯥꯏꯗ ꯎꯃꯪꯗꯨꯒꯤ ꯆꯪꯐꯝꯗꯅꯦ ꯊꯦꯡꯅꯔꯁꯤ ꯑꯩꯁꯨ ꯄꯨꯡꯈꯥꯏ ꯑꯃ ꯀꯩ ꯑꯃꯗꯤ ꯇꯨꯝꯈꯤꯒꯦ ꯃꯥꯔꯇꯤꯟꯗꯣ ꯌꯥꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯗ ꯁꯣꯔ ꯑꯗꯣ ꯑꯃꯨꯔꯛ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯝꯃꯤ ꯍꯣꯏꯁꯦ ꯐꯔꯦꯁꯦ ꯆꯠꯂꯁꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯀꯣꯜꯗꯣ ꯊꯝꯂꯤ ꯑꯗꯨꯒ ꯌꯥꯏꯈꯣꯝꯕꯗꯨ ꯃꯥꯅ ꯇꯨꯃꯤꯟꯅ ꯑꯍꯤꯡ ꯍꯨꯔꯥꯜꯂꯒ ꯊꯣꯛꯀꯗꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ
mayumda chithi amasu iduna thanami. Nungdang khazit thengjilakpa aduda yaikhomado magi backpack ta pochai khara tumina hapsili. Mara iba chithi adusu kitchen gi thong aduda thesenduna thanami irai laina unaba haiduna. Mana pugadaba pochai sing ado puduna yaikhomadu yumdagi thoraktuna umang taba lambi adomda laami. Umang adugi sangfam yoraduna yaikhomadu achoba u amagi makhongda famduna Martin lakpa ngaiduna leirami. Yaki matungda Martin so mafam aduda thonglari. Masu magi oiba pochai sing haibadi achapot amadi flashlight chingba khra paiduna laami. Masadu so pakhatpagumna tawi Martin do. Martin pakana hangi. Aikoi ni so mangsidane. Changkhibadagi amukhana thorakpa ngamdrabadi kamaina tawdoino. Ai yamna pakat yaikhomba. Yaikhombana. Aikoi ni umang sidadi thorakpa ngamdraso umang asigi amadi yumzau adugi maramda wari kharadi khangba ngamgadidana. Aikoi ni thawai tharabaso asengwasingdo kharata oiraso khangba ngamdoini. Yaikhombagi pakhom ado tarega Martin do amugi hera pakatlami. Asumna tawna Yaikhombaga Martin gado umang adugi manungda changlaklami. Umang adugi manung fana yamna changsale makhoi ani. Adubo mayamna lay hainariba chawraba yumjaw adudi layba sungu uramde. Mataw aduda Yaikhombado ngaksu yamna ngaklami. Yaikhomba machinda murum solai. Kaino mayamna haibadadi umang asigi manung yongna changsilaga yum amalay haidaine. Adune Aisu khalise aikoi ani fazana sangnadi chingsilakli adubu yumjaw odigi mami faw ugi phangdri. Ngak asumna chatlaba matang makhoi ani de warekladuna ujaw amagi makhongda famduna ngehak potharami. Makhoi anina purakpa achapusting ado khara chathokli aduga minute khara potharaba matung amuk chatpa haurai. Makhoi anina asumna umang aduda sangsilakpada nongalakpa khanghaudri. Numit chap yungba matam yoksilakli. Hauzik phawba makhoi anina thinarakliba chawraba yumzaw ado thiba phangdraba aduda Yaikhombadu khazik sauningla ami. Lambida asum lakna Yaikhombada hangi. Nangsu kimta leiba udabro Martin. Adubo Martin pakhum pirakte. Yaikhomba su kaidorabano khanna mana chalibadu sab leptuna yengi Martin lomda. Matam aduda Martin de magi mamang oirapna karigomba posak amada munna yengduna leirami. Madu ubada Yaikhombada su yenglaknami. Martin na yengliba mafam aduda. Masu uri aduk mit thaklaba saktam ama. Yumjawgi Rutgi saruk amade araiba dolan mathon adoni uriba. Angoba machugi yumni. Adigi walgi matay da dolan brown machuna lining satli yum adugi thongnaw sing aduda su yamna mayek singna sitna na ui chahi kaya mi leina draba yum oirabaso yengbada akiba poklabaso aduki matik phajaba yum amakak oi. Yaikhomba sumachinda soli. Wow, kai khupajanu sidi. Asup kuiba matamse madi umang sida lotuna leiriba oiriko. Martin wangang de adumak munna yengduna leiri yum aduda. Ngihake matung makhoi anisu yum adugi maikai tamna lakba hauraklamai. Ichik-chiklaba umang aduda makhoi anina unaw wana amadi napi singda netbagi makhol khaktani tariba. Adubo hena ngaklibana makhoi anina lakiba mafam ado sit nana taru tanana leibagi mami tariba aduni. Kanagumba miyoi amakhakna mafam adubu luna nana thambagi mami tai. Makhoi anina adomna yumjaw adu tamna lakligay nupa amakhak makhoi anigi manakta changsalaklamai. Nupa ado laikon senaba misak ama mali. Setiba phizol aduso khazik manjuna uri. Chahisu ahal oiri. Aduga makhutta usa kharasu pairi. Ahal aduda nokfetawna Yaikhomaga Martin gada hairaklamai asomna. Lengsen biraksi. Sangay nungda. Som anibu yum asigi mapu unaba lakpa oidoira. Suklaba umang asigi manungda adugumna mallaba liraba phizon setpa laikon senaba nupa amakhak thengnaba ase kharadi chingnanigai oi. Adubu Yaikhomana hana hairaknami. Uncle, sigi mafam sibo kay oidoyo. Ahal ado ngakchana na hairaknami. Haima, nang khangdrabro haise. Sigi yumsine
Sapam yumjau hairibado. Yum asugi mapudunane sapam ganba amade sapam linthoi kawi. Martina amu haidaklami. Oh, akhoi hana khangjau drenkal. Ado akhoi yum manungda changba yagadro. Hoi, yaye, manungda lengsilo. Asamna ahal aduna ayaba piraklaba aduda yaikhomaga Martin gadu yum aduda tamna laame. Yum adugi chawraba thongjau ado yorakli. Thongi prithaina saba handle ado yaikhomana paigi toy. Adubu paibadi pairudri. Madugi mahut thong aduda kokok haina thilami. Gayaki matung thong ado madungdagi tapna hangdoraktuna nupa amakak thoraklami. Nupa ado dress masanda na shetli adubu mana setli pa pizol ado ariba matamgi pizol ni. Nupa ado na haidaklami. Nakoy anibu yumsi yengbalak libra. Nakoy gi jahi longga oigadaba mayam amasu yumsida lakli ne. Janglo. Asam na nupa aduna lusingduna bakoy anisu yum adugi manungda janglaklammi. Bakoy na living room ado hek yaurakpaga yum adugi thongjaw ado masa matomda thingjin jaki. Makol hauna gam launa. Thong thingjin khibagi makol ado yumjaw ado masinba thuna ninduna tahawi. Mataw aduda ngakladuna yaikhombaga Martingasu chatambadagi sap leplaga mamay layraga thonglomda yinglaklammi. Thong ado haujikta yamna hantrik hanna Fajana masan nan uhobani adubo hauziki kudak asida thong ado yamna malammi. Machu kokthari aduga mirang bahumsu yamna karamli. Thong aduna thingjinduna leiramba aduda bakoy ani thong adomda laammi. Aduga Martina thong ado hangge tawbada hangdokpa sungya yaramdi. Upay laitraduna makoy ani thong ado khongpak na kawi. Thong hango. Thong sango. Kana lege. Thong samthangdo. Adubu makoy anigi pakhum kanana supirakti. Leikon senaba uncle ado haujukta sumangwaida lehobani. Adubu maso tadramale makoy anina kauriba ado. Thongnaw lemda yengluba matamdadi angakpa haibada uiri. Makoy anina changlakpa matamda sit nalhoba taru tanana lehoba mapap ado haujikti napi uwa amadi mongsong ngaktangairi matam sang na mi leina rudrabagi mamitai. Maduda makoy ani ado mamay fat leiduna yum manung adomda yenglaklammi. Makoybu yum manungda pusilakiba nupa adusu leiramdri. Aduga yum manung adusu upul thanglammi. Mirang mahum leirammi. Amadi yamna sumalammi. Martin machinda tapna soli. Mitrong. Aikoybu yum manung asida purakpa yananaba. Makoyna mitrong tawrini. Yaikombada sukhomi. Pomdamak aikoygi mita uhanbani. Tasingbadi yum ase ni leinadaba kuiraba yum amakakni. Adumna hek hainaba thangnaba mikupta Martin du kandawna no khangda leimaida longna haithaduna gyan mangna takhi. Yaikhomba ngakna yengi Martinda mikup aduda maso makokto uru ungbagumna tawraklami. Makut ani changna makok pairaga leplambadagi leimaida tuthaki mahakso. Yaikhomba gyan tarakpa mikupta matom tar room amagi manungda ma taduna leirami. Mami tapna pangduna magi akoybadi yenglaklammi. Martin di uge fangdri. Ma kadayda leikrabano haiba gamdi. Tapna haugatuna phammi ma aduga thokliba thawdoksing adu karino khallingai tanja aduda magi nakan oirapna miyoi amakhak phamtharakpagi sahum masada fangi. Martin oiraboy khandana maithong maka khajik lamlaga magi nakanda fat yengthoklami. Adubu magi nakanda kanasu phamlamdi ihang hangduna leirammi mapham ado. Madudagi yaikhomba ngakchanaduna magi akoybadu leiduna amuk yengi. Miyoi amata leibagi sahum phangdraba aduda magi wakalna oiraboy male khanna. Khajik amuk ingthai. Adubu mikup phade. Khudak aduda magi lengjumda khut amana tap pairakirami. Yaikhomba magi lengjum aduda fat yengthai. Miyoi amagi ngorok uba khutni yengbada nupigi khucha sumali. Yaikhomba maning onduri yengi adubo handakso kanasu leiramdi. Tasengna yamna kiraklema. Aduna room adugi thonglomda sensendura thong ado hangnena ba haiduna thonggi handle aduda makutna paisali. Tanjadura magi tungdage khud ama thindoreklaga door handle pairiba magi makut nama ado tap paisilaklami. Aduga magi nakongdusu sortapna kamsilakpagumna tawraklami. Khangprek khangdi yaikhomba tungfat ohali. Handak suma kanasu leiramdi. Adubu door handle pairiba magi makut adudari. Kanagumma miyoi amagi khutna paisilakpagumna masada fauri. Adubu
yengda yenglurubadi kanasu hekta liramdi. Tanjaduda mana leiriba room adugi mayuknana room adomda angang nupa macha amakakna sutsutawna kapagi makolso magena kongda taraknami. Yaikomadu Martin thiba oina angang amagi kapagi makol tarakniba ado kadaida oibano haina thiraknagi khalli. Mana room adugi thongado hangdone hek thorakpada uri room aduda mayuknana leiriba room adugi thong adu khazik hangdoktuna liramba ado. Yaikomba changlaktuna room adugi thong adu khara amu hangdok aga manungda kanalay haina yenglakpa matamda agang nupa macha amakak phamdana peri peri tawriga lirami. Thong hangdokpagi makhol tabada agang nupa macha ado tapna mamay edo leiduna thonglomdi yenglaklami. Agang adugis masak ubada yaikomba magi mihullado mathong maram khangda chonglaklami. Angang adunasu shiatliba phizol pumba ina pungangang mamit nakan nama amadi yaudri. Maithong adusu crack chatuna machet chakhairi. Masam adusu I akang bangak tayri. Maraibag aduda yosay na thinkibagi ahoba makul amalay. Makut amade makhongda thang na lenbagi dakfam mayam amasutari. Angang aduna machimbal ado narum yoba makay segayraga nukmi hayraklami yay kombada. Ay Alex ne. Ay nagasana ningi. Ay ko yan itinasi. Yaikomba angang aduda munda yengduna wakal tawi. Angang asna oirangodi khali magi marup toni. Elips amadi sayonba. Thajinduna thamkiba ado. Aduna hauzikna amuk Martin thiba phangdri. Yaikomba mabukningda khali. Pare angang asina haiba yasinaraga. Aigi marup singdo kalagi. Yaikomba na khummi. Hoi. Ay nangna haiba yagi. Tawgadabu aigi marup singdo nangna thadorakadabani. Alex tu marau lay ba minog ama nokfet tawraklami yenglaga akiba pukpa minog. Kari sanas ne haino. Aigi hanagi sanapos di sananingdriba. Adum na hayrakpa aduda yaikoba masada chingnaba amaga loinana. Alex ki nak yet nakan sing ado tapna yengba hawraklami. Adum yenglakpada uri. Room adugi kachinda layramba akiba saktam ama. Achin aduda taduna leri. Toni gi asib haksa. Agi mashapumba ina puluplupi. Magi thajin gi saruk ado. Segay duna haksang manunggi kayat sing adu loina lawthoklaga laymayda tarami. Toni gi mamit nama kothokle aduga. Magi makong amadi makhut gi sarusing ado lawthoklaga chay khaiduna tarami. Madu ubada yay khoma mamitagi mapi sinthara sauna hangi Alex da. Nangna hatli natra. Nangna bakoy bahat pa natra. Angang ado masa nom duna famlaga hayraklami. Madi ayna aiga sana sa habada yadi. Adugi ayna hatokpa. Ado nangi namito yamna phajai. Aigi ni mit namasu yaudre. Aduna nangi mito lawjarage ay. Sumna haiduna Alex tu tapna hawgalaklami aduga makong phakli tawna. Ashaba mutri amagumna. Robot amagumna masado nom duna yaikomagi manak tamna changsilaklami. Yaikomba mamay ado hut laythoklami aduga room adudagi kana chenthoki. Mana hek chengkibagi Alexu kaptuna yaikomba butanaraki. Yaikomba na chenbagi khongthang makol ado yumjaw adugi manung sinba thungna tari. Aduga matung on duni yengi. Magi matungda angag aduna mangak chablap tawraga tanarakliba ado ubada ma amuke hena yangna chenkhatli. Aduga room amada chensilaktuna loli. Thong aduso manungdagi chenalok toksinki. Ngihaki matong Alex na yaikomba na layriba room adugi thong ado mapanagi thinglaga kapladuna hayraklami. Aiga sana se ba? Ay idom taleba talle. Aiga sana minase. Asum na ngayhag kaplamlaba matong Alex ki THAWAI aduna kapagi makhol ado magtakyudri. Asum na numito masu hawkri. Waba na hela duna yaikomba su room aduda ado magtumthakrima. Mana mikap thorakpa matamda Alex ki THAWAI aduna kapagi makhol takyudri. Madudagi yaikomba do room adugi thong ado hangduna mangakli thoklaga mapanda yengi Alex ki THAWAI ado mafam aduda leiramdri. Yaikomba sa room adudagi thoraktuna hol adomda amulla ami. Mana som lakpada ikang khangawda na uri hol adugi mayay chabukta karago mamiyoy amakak seleng matagtagi thawri yalamliba ado. Yaikomba prap changsal duna yengi
Setliba dress aduda khangi miyoi ado Phillips ni haiba. Adubu Phillips ki haksang di yeng haidri. Makot animak kakladuna leimay da tari. Makong animak suyaudri. Mamit nama amana ken gidabagi tarak yali. Naton adu sutang khai tana segari. Aduga machimbal aduna. Yetum achoba amana chofot fochili. Magi dress pumba ihingak Matabaki saruk sing ado segai duna saruk polang ado iho hono uhali. Makuk aduda yachai gumba amana ten kibagi ahoba mayam amalirami. Adu pibam kairaba Phillips ki matau adu ubada yai khomba oninglagi. Thangnaba mikupta selling matakta thori yaliba Phillips ki masa ado tamna lengaklami aduga log kangkhu sukhureklami. Madu ubada yai khomba yam nangaklami. Tasingna Phillips do shidribra haina suchingni. Adubu Phillips ki mochina ado lingduna Alex ki khonjalna hangaklami. Akhoi ni shanasi asi haiduna pochili bachumbal ado khajitang lingduna no fit toruklami yai khomba amuktang kanna laurami aduga mamai do hut leiduna mafam adudagi chenki. Yai khomba asumna chelaklaba room amakaki manungda ma lerami. Sor thabet hondunuma leimai du famte chaksu yamna lamlami tanjaduna mana famliba adugi hek matung oirapna angang nupa macha amakakna sonthangna na nokpagi makhol taraknami huk haugali yai khomba adugo matung onduna yengba matamda LSK thawai ado leptuna akiba minok ama noklaga mangonda munne yengduna lerami madu ubada yai khomba tunglomdagi khongfam do amur khali LSK thawai aduna so makong phakli thangduna yai khomalom na changla ami thangnaba mikopta yai khomana mage manakta leramba jochei ama fatlangi jochei ado LSK thawai fauduna pai khibugum tawi adudagi hena akibagi masak olagnami thawai ado masa matomta pedrek thudik chabugum na tawi aduga masa long tek tuna makut ani makong ani pulap leimai de san saduna yai khombagi manaktamna gurung chinsalakami madu ubada yai khomba amuktang kanna laurami aduga room adudagi khonglai thuna chenkhirami yai khomba hek chenkhibaga LSK thawai ado magi hanigi masakta amuk halaklami aduga yai khomba ne chenkhiba maiki adumda ningamda yenglaga machinda solahui nakoi khudingna aiga sanasi adisi kaigino aigidi marup amata leizade haise noi khangdabra yumjau adugi kitchen manung aduda dining table makhada lotuna lerami yai khomba magi wakhalado aduki matik charangni mana chelakpada LSK thawai aduna ningamdana yenghoba ado mana urami khalluraga ma nungai taba supuknami tasengna LSK thawai ado Naitom Taraba mapang kanasu leitruba thawai amara haibagi jingnaba puklami yai khomba mabukningda khalle asamna yumasidagi aina nanthokuna chendrini LSK thawai asibo ningtaman bana faroidra nomit adumadi ma kitchen da adumak lekpa tarami ahing adugi manglanda magi maru Martin bu urami adubu ontokpa phibam dani mana uramliba ado Martin gi mako aduso chingjangna yan khibagumna tangkhai tarami makut nama yaudri nama aduna saru tekhibagum sudekna dek tani aduga masa pumba maina chakhibagi dakfam ngakta ngairami yai khombana unglaga famliba adugi manakta Martin gi fibam kairaba saktam ado changsilaktuna hanglammi singumdana sikraba ngaktani imung asigi miyoi singdo mayamdugi marakta LSK thawai aduna khwaidigi saina fangki masagi yum asimaktada minung silaitana hatpikraba matung thawai singduna yum asibu ngaktuna thamli hauzik phau mama mapagi thawai gi mani oijaribe LSK apenba apamba thabak nangna tawrarabadi nang mafam asidagi soidana nanthokpa ngamgani LSK thawai sing adugasu magi aningba apamba hangduna khazikta oirasu mabu pelhallo mabu asilebak yonanaba nangna hotnabiyo asamna hairamlaga Martin do millo pirang ihona yaikhomada yenglak ami
Thangnaba migupta Martingi mathabang mapa chapsana Jose amakang tunglumdagi phauring linglaknami mayadagi I hathare I Martin aduga yai khombada no fet tawramlaga adumak naimaida haithakri Martin gi hek matungda leptun leiri LSK thawai ado aduga akiba minok ama doktuna yai khombada hairaknami aiga sanaminase yai khombada mikap tharopa matamda kitchen manung aduda wall gi ahoba macha amadagi nungsa mangal changlakami yai khombada room adugi manungda koilei leiduna sum yenglakpada uri leimaida miyoi amakhakki ikhenglakta taduna leiramba ado yai khomba phuk hawatuna prap prap miyoi adugi manakta changsali yengluba matamda Martin gi asiba haksang oirami onthokna phibam kairamli masa pumba han amadi atai tin mayam ama changlamli aduga ngarang Manglanda ukiba Martin gi sakam aduga hauji room asida tadun leiramliba asibaga chap manarami mathabakta yochai amana phauring linglami makut namaso kaklami aduga makut namaduna so sarute kibaki sudek nadek tarami adam no mana leiringe tancha aduda kitchen gi thong aduma pandage kokok haina thilaklami yai khomba changsinduna gas box adu hanglaga madugi manungda lotlami kibana sumasado thak thak nikli sor thabet holi second kharagi matung thong thilamba ado lepkri gas box adugi ahobada yai khomana yenglakpa matamda thong ado adumak thingjinduna leri aduga kitchen manung adudasu ahoba amata leiti sor sangna hondoklami ma adubu khanghodaba mikupta mani yengliba gas box ki ahoba adumaktada mid amana mapandage mangonde yenglakami yai khomba khangpra khangna tunghalli mikup aduda gas box ki thong ado mapandage masa matongta hangtok charaklami aduga phibam kairaba LS ki thawai ado leplami thawai aduna nok fet tongna hairaknami ai ga sanase yai khomba makok to fapet hai ai ngamai yai khomba gi wahi ado thawai aduda chaina piba gumna tawi ningamdana yenglaknami yai khombada mapi ira chenduna thawai aduna aduga nungsiba khonjalda hairaknami amuksu ai ga sanase yai khomba munna yengi thawai aduda thawai ado handakti makut ani lonaduna khudak kullaga yai khomba gi mangda fammi mamit nakan namadudi mapi susin thaduna hairaklam ai ga sanaminase tasengna Alex ki thawai adugi matau adu ubadi yai khomba mabuk ningda ningamdaba puklami khummi maso asumna hoi aina ngai ba yargi yai khomba gi pakhum adu tabada Alex ki thawai ado kamdok tawruklami aduga puk haugatuna yai khomba da nungsina chena koli haukiba wari kaya amaso nang haunada ningsingla ami Alex angang oiriba Alex to harau magi mapagi manakta changlakami adubu magi mapadi office ki che changkhara sudun leirami sor sangna hontoklaga ningamdaba mapagi manaktagi thoraklaba batungda magi chahi longa oigadaba nupa macha amaga corridor da thengnei nupa macha ada makhoi thabak sunanaba leibani Alex na kawi thoiba akhoi ni sanamina sira ai thabak tawdoi leiye asumna yum ado maga sanamina ba yaba myoi amata leiramde magi nongmadi Alex to makhoi ki yumdagi thoraktuna lampak adomda la ami tasengbadi Alex mayumdagi mapan thokpa talli maramdi atay angang singna mabu uraga karim nabi laknabi aduna mapal sungtok thokte adubu magi mapagi mamanaba amagi mayumda chatuna pot ama piba lakpanima Alex lakpada ubada nupa macha amana lauraknami mamit machu manadaba angang sila but angang sila amana amang lauraknami hingchabigi machane madi marakta changjarunu ko asumna mabu mamit machu manade hingchabigi machani hairami aduna angang amatana mabu loinabide angang di lairadana khungang aduda leiriba ahal singna phauba Alex putta thi tawina tobi jaibi marakta changnadi
Mabu ubada thaira duna chani. Asumna mayamna laknarekpa aduda. Alex mamita mapi ira ihona. Mapagi mamanaba aduki mayumda laktuna thong thili. Thong hangduna nupa ama thoraklami. Alex lepnamba aduda thong adu fatting jimki aduga imungdagi lauraklami. Mapanduda dum thamo. Adum hairekpa aduda Alex wakal nungaizadi. Adubo adumak photo mapanda thanamlaga mayumda halaklami. Mana halakpa adudasu laikai angang singna mangonda hingchabigi macha haiduna lakna hawi. Adubo ma kapla duna mayum tamna chelaklami. Haukiba wari sing adu ningsinglaga Alex yaikhomada henu chetna koli. Yaikhomana so Alex po nungsina konchin biraklami. Adumna yaikhomana nungsina konshilakpa aduda Alex ki saktam ado tapna tan na on bahuriklami. Magi tam thiraba akiba saktam ado tapna mangkri. Alex mana hinglingai taibang mi oiringagi nungsiraba nupa macha amagi saktam do olakli. Second khragi matungda koliba ado thadoklami. Aduga yaikomana Alex na yenglakpa matamda Alex ki aduk nungsiraba fajaraba maithong ado uba phangjari. Alex ki mochu manidaba mamit ani ado yaikomana nuksina yengji. Alex na hairakdami. Ayibu ngakpiyo. Yum asida changlakpa miyoi khuding aina loina hatkre. Aina sana se haibada makoina yadabagi. Adubu nangnadi aige aningba pamba khangbiduna ayibu nungsina konbiri. Ningamdraba Naitom Taraba aigi THAWAI se. Ngasidi aduki matik penjare. Hawjikti aina nangbu thadoklabani. Nang mafam asidagi hankro. Yaikhomana amo hairaklami. Aina satkibadi nangna thinglaroidra. Thinglaroi. Aige aningba nangna thonganbibagi dama. Nangi ningtamna pirabani. Chatlogo. Asamna haina bidai pinaraba matong yaikhomaso Alex po amuktang nungsina yenglamlaga yum adugi mapanda thoraklami. Yaikhomana yum adugi get tamna laami. Mafam ado matam kuina mina changnarudraba oibana napi amadi mongsong hakta ngairami. Moina ahanba lakpada sit nankiba adudi makoigi mamita mitrang oina uhanbani. Haujiti yum amadi akoibado mongsonggi mongsong haktani. Yaikhomana yum adugi get lan thorekpa matamda yum adugi maikaida ondoni yenglaklami. Matam aduda uri yum adugi thongnaudagi Alex na mangonda nokfit tawna bye tawrakliba adu. Yaikhomasa makut haiduna bye tawrami aduga mamai laiduna magi mayum tamna lambida adumaglakami. Matang asida wari ase loijari wari ase bataw chama matamda sekibu yarobasu mayamna ngakpiyo haina haijari.